Manipur mapanda khunda laitaduna leiriba Manipuri singna Eikhoi nat Chatnabi Amadi saktam Ngaktuna Thamliba honariba se Thagatningaini Haina Hanagi Chief Minister N.Biren Phongdokhre. Social media da thagalakpa warol amagi matung inna wafam ase Young Manipuri Council Assam gi mihut kangbu amaga ngarang N.Biren ga mahaki yumda unabagi achamba thauram amada N.Biren Phongdokhibani hairi. Assam dasu naha oiba council asige thaumi singna Manipuri singi nat Chatnabi Ngaktuna thamnaba hotnabada achauba thodang lauri. Unaba aduda council asigi mihut singna Assam da Manipuri Autonomous Council ama sembada saugatpinaba taksinke. Manipur gi mapanda khunda laitaduna leiriba Manipuri singna makhoigi haurakfam lamdam Manipur da lakpada laifam jafam gi khudong chadaba kya mayoknari base kokhannabagidamak Imphal da makhoigi oiba guest house ama sabinabasu mihut kangbu oduna phongdoklamki hairi. Masigi mathakta Assam ge Silchar da Manipuri baban ama sanaba hotnabada mateng pangbinabasu taksilamki hairi. Wafam masigi matangda N.Biren Assam ge Chief Minister Himanta Biswa Sarma da Hanana memorandum ama piduna taksin kiba leire haina paudamki hairi. Ibe makigano azab thammo sigi yumse next TMT na checksin na laksilo ka thamkhabani ne dadarang se juha habaga amta kitarbo asumna mayamna machalbo ngapshan lugum masigi yumasibu asoyangan kokadabagi next TMT na ngapseli next TMT is or habading ngakokna na basembani German technology sina bana concrete ka tokna tinaba matamda kapangul amuk hena angle adli next TMT strength is in the quick